Imens Paodam mieng tabiri bakwai punamapu ahanu magtada ketrimen Monindro na taram na uksari. Ngasigi maroi bapau. Christmas kumay mapum kayada paksa na pangtok na kray. Hanagi Prime Minister Atal Bihari Vajpayee gi matudra mga suba mapok kumun parantaw kray. Mayna na nipan suba lilong sports week ngasi hongdo kray. Haujik ngasigi mapungay bapau amug lawirasi. Ngasi Malawigi mapam punamagta Christmas Festival pangtok naki. Miyoy babu pap tagi kanbigi haina isorgi machani pa Jesu Christa na miyoy ba amo oina taibangda khongda kibanumit pu Christmas haina palan tongnare. Christa na pokada ba sahi chamnga rongi mamangda maichou yasayana aseng bilay sabi amana miyoy babu pap tagi kanbina ba miyoy ba amo oina pokani haina kangan biram labani. December kun mga da Christmas Festival si pangtok na dinging mamangda di tungan ba church singna tungan ba nimit singda Christmas pangtok naram ke Christakum chahum phuma thoida Pope Julius na December kun mga da Jesu Christa ki pokhi bagi palan thoram Christmas pangtok na balak thok ke Christakum chamga da gidi paktak na Christmas December kun mga da pangtok na bahur kray Christa Jesu Christa na pokpada mahi haireba mioi ahum Casper Malcoer amasung Balthasar na laktuna sana Kandaru amasung Gondoras katuna kurumzaki. Kalariba potsing aduna Jesu asi ningthaw amasung praise organi amadi pap kidamak sibiragani haibasi mangjona khangan ki. Christmas haibu hai asi Greek wahi Christo haibadi thau noibiraba amadi Hebrew wahi mas haibasi ikai kumnaba utpa haibasani. Manipur su Christmas Day asi harau taram na pangtok naki Imphal gi Divlalenda leiba MBC Church ta mioi lising kaya na saruk yaduna Christmas pangtok ki miyam aduna MBC campus ta Christmas saklen harau na chamina ki MBC Central Church ki Pastor Reverend John Kamang Daimena Christmas Day gi nungyoi ba wafam kaya su pangtok ki Haujik awang nong pok India da tangdu leita da ba phibam leiriba asi ing thaba oirasunu haina ishor gi mafam da haijaki MBC Church asi Manipur da leiriba Baptist Church singi apex body ni MBC gi association kumapan lei church masina lising ma chahum kontra gi matak tani chawrakna baptized member lak anirom lei haina church member mang kip gen phongdoki MBC asi Council for Baptist Churches in Northeast India CBC NAI gi makhada leibani hairi Assam Rifles ki More Battalion su JJ Homes da angang singaloi na pangtokki toromadu JJ Homes ki angang singna Christmas Carol saktuna amadi Assam Rifles ki jazz band na isai kaya kodol tawtuna hena hajan ki cake cutting na More Battalion ki Commandant Colonel Sumit na pangtokki amaromda Kakchingi Union Baptist Church tachu Christmas pangtokki Christmas ki theme na Jesus Christ the Savior is born haibasini isor gi matik magun sondana thagat pa isai sakpa amadi Bible dagi wahi pathokpa amasung nainabana maru eba saktam oiki tharom loisilakpada Christmas saklen chaminaki Krista hadi how biro sana na maru ko ni kim na hali jeruni taiwan sida ko da gibuno se atai kana asu only Jesus Christ mahak Jesus Christ mahak ni to ni kim lokal ni daga baliwasi nungai ba ije ko da Christmas ada palan to ni Christmas amadi New Year ga mari lenana 43 Assam Rifles amadi Sunrise Youth Club anina sinduna ngasi 43 Assam Rifles amadi Sunrise Youth Club anigi oiba friendly cricket match ama Sunrise Ground sana kre ngasi gi match adu da 43 Assam Rifles na
run cham yang kai humdoi lokhi aduga Sunrise Youth Club na run cham marfuni thoi loduna match adu mai pakki tha sigi tan kuma thoi dagi moregi ima kondong lairambi harau bungda Saisikan Sito Ryu Karate Do Manipur gi more branch na sinduna chatharakpa numit mangani gi oiba karate coaching camp nga solution khrei camp adu da sarugya khiba sanore kaya da oja ahumna takpi tambiki Imphal East ki Andro Assembly constituency manung channa leiba yaripop top chingtha pukri achobo mapal gi nongpok ningthau youth association NNYA gi nongna saba club ki sanglen ngasi Andro Assembly constituency MLA su oiriba Manipur lenga ki minister Thonglawjum Sam Kumana sangaduna miyam kusina khrei sanga bagi thormadu da athoy mithung oina saruk yakhiba minister Sam Kumana lekai lamdam ama sakhotpa afaba khunai ama sembada lekai lamdam adugi club ki achoba thodang lei adugi sumatakta mahi masing tampham ana layeng sang amadi mahi ising haibasi tangai fadana changdaba yadraba ngaktani maramuduna ngasi top sing thagi club asi sadaba yadi haiduna sabani masida natana thangnaba lekai sing su amadi senggot payaba sing senggot kani haina su minister na miyam da thajaba thamki loinana miyam gi yai phat thorang chaukat thorang kaya pak lakpada miyam na su mateng pangbiu haina minister na miyam da appeal tauki ngasigi thormadu da tulhal jila parishad ki member su oidiba BJP Manipur Pradesh Mahila Morcha ki president Kongbom Inaucha Devi top chingtha gram panchayat ki pradhan Yumnam Tombas Singha Andro Police Station ki OC Konthojam Buddha NNYA ki president Haikrujam Nabakesho Meitei Hanagi president Maibam Nabakesho Development Organization Andro Kendra ki secretary Hidang Mayum Okenjit Sarma amadi top chingtha Lai Committee ki president Maibam Nodia Chansu akhano mithung lensing oina saru yakhi ngasi club sangha bagi thorum aduga mari lenana NNYA gi international national state ki thakta tongan ba masana singda thoidok hendokna mai palak kraba sanore singbusu ngasi mithung lensingna lengan pi amam yanbiduna ikai khunu utkhiba loina pukning thagotki ngasi sangha riba club ki sanglena du minister Syam Kumar na achangba senpham khudingmak puthoklaga sabani hairi Amoramda Development Organization Andro Kendra na chaliba chahi sida packet kiba tongan ba thabak thorum sing takpa calendar amangasi Forest and Environment Minister gi quarter da pangtokpa thorum amada Minister T Syam Kumar na phongkhrei Jiribam district ta leiriba ima kaithel asi Jiribam khakta natana yumthang narib Assam state amadi border oiriba district Tamenglong Fezrol amadi Chorchanpur district ki mapam kaya dagi lakpa lalonbi amadi pot leiba mioi kaya gi market center oiriba market amani Jiribam district ta khwaidagi chawba kaithel amasu oiribani ima kaithel asida mapam kaya dagi lalon itik tauba amadi injang napi loba kaya amagi amata ngairba marketing center asida pot ki mamal asi yamno tangmana maramoiduna pot leiba lakpa mayamda yamna chawna pendeba ama oire ngasi fawda ima kaithel asida yoliba pot ki mamal asigi matangda yengsin binaba leitabana maramoiduna pot yoliba mioi singna yoningba mamalda pot chai yonba amadi pot ki mamal sing asi lalol itik toriba kharana lepningba mamalda leptuna leiriba asi ngasi fawba mari leinaba authority na miyeng changbidana leiri masina maram oiduna leita laira kaya gi amadi customer singda chauna mangjaba kaya amasu oire loinana mari leinaba authority na atu matamda miyeng changbi dragadi ima kaithel asida pot chai leiba lakliba mayam gi masing noma gi hantarakpa yabagi chingnaba ama chauna leire hir masing matangda kaithel phamlambi en khuman leina phongdorpada mamangai dadi chingi chilinau singna purakpa pot chai sing adu wholesale da ekoina lauraga yonjarambani adubu hojikti makoisu purakpa pot chai adu masana yonjakhibana ekoida su awaba amadi oiri aduga mamangi chahi dadi kaithel asida pot chai yonjaduna adum nuaijarambani adubu handak chahi asidadi kaithel asi sibaga chap manare maramdi Silchar Kasar Romdagi lakpa mioi singna pot chai sing asi punna lauraga Silchar Romda yonaba tawkhiba aduga Jiribamgi mioi singna
पोट चै सिंग असि लैनब होनबदा अवाब कया अमा ओइदुना फजना पोट चै योनजबगी खुदोंग चाबा वाटपना एकोइदा अवाब मायोकनै हाइबा वाफमसु थमलक्की हजी बाजार से खुफम चाद्रे करी नाइदी हानदी चिंगी सिंसिना पोट पुरागा अखोइना लौरे अदुगा मोइना होलसेल थादोमगा हनगिनी हौजिति मोइसु जाउना मोइ मछेल लौनरबनिना पोट से अखोइदा यामना फिबम चादना जोनबा ngamdre haba mamang sahidadi dum jonba nungarami adugo handakti bazar se pura bazar sire thaikar singna su अखोइना कनो तौब मतमदा पोचै अमा भौ लौब ngamde मोइदी सिसरम तंग मनिना मोइना निपा मयाम दि मरक चंगा अखोइदी पोट लौबदो ngamdabaniना अखोइदी दुम लौदना दुम हिरम मसिगी मतंगदा इमेज टीवी की जिरबाम पाउमी जुनिता आरामबमदगी पाउदम अमा जी लेरिबा मफम असि जिरिबाम डिस्ट्रिक्ट के मनुंग चना लेरिबा इमा कैथेल हाइबम हम दुदनी इमा कैथेल असिदा कम्युनिटी कया क्याना असि सेंदाग नबी ओरिबा अदु नोंगो नोंगो पोथोकी ममन हेंगलपो मरम मोइदना ngasi प्रजा क्याना अवाबा क्या मायोंगनारि लुपा कुंथ्रा बिरमबदना ngasi चामग कुनपिगिबा अमदि चनम लुपा हुमबु पिरमबदना ngasi चाम हुमबु पिगिबा अमदि आलु लुपा कुन पिरमबदना ngasi कुंथ्रा पिरमबम मरम मोइदना ngasi प्रजा क्या अवाबा सि मायोंगनारि पाउदम जरिबी जिरिबामदगी इमेज टीवी की तम जोनिता आरामबम ngasi asami kasar district ta leiba maiteina khundariba lakipur sub division gi iputhau thongnang lampak ta manipur short story society india na sinduna numit ni chupna chat pangthok kadaba kuntaruk suba leipa ki warimacha paba masung writers meet ki thorum ama pangthok khrei ngasi gi thorum aduda manipur food industries corporation limited mficl government of manipur gi vice chairman k sarat kumar Manipur Short Story Society India की प्रेसिडेंट इंगुदम विनोद अमसुंग जिला परिषद काउंसिलर लखीपुर की के अनिता देवी ना अथोइब मिथुंग थरमपु अमसुंग अखनो मिथुंग ओइना थरम अदुदा सरुक याखि ngasi की थरम अदुदा वारी मच्चा की हरफम ओइरिबा लखीपुर असिदा सही खुदिंगी लुप असिना पुथोकपा लिकलम कौबा डॉक्टर माया नेप्रम एडिट तौबा कंपाइलेशन लाइरिक अमा फोंकी लोइनना लनाई मियोई एस जयंती अमदी लमाबम लिली की सैरेंग लाइरिक अममम सु फोंकी तोरमदुदा मणिपुर की तोंगान तोंगान बा मफम सिंगदगी याउना कासार जारिबोन होजाई त्रिपुरा गुवाहाटी मिजोराम असिना सिंग मफम सिंगी तोंगान तोंगान बा अइब कयाना सर याकी ngasi की तोरमदुगा मरी लेना MFICL की प्रेसिडेंट के शरद कुमार फोंदोक खिबदा हौजकी मतम असिदा अखोई मैतै हाइब कांगलुप असि पुनसिनबा मथौ ताई असिगुम्बा मणिपुर शॉर्ट स्टोरी सोसाइटी इंडिया न सिंदना पांगथोकलिबा थौरम असिदा सरु याबगी खुदोंग चाबा पीबीबगी दमक नुंगाइबा फोंदोकपगा लोनना थागतपा फोंदोकचरी हाइना फोंदोरखि तुमदा अखोई मरी अमा तना थाने अदु मरी अमा कोई लेहौनबगी दमक इ मयाम रिक्वेस्ट तौजगिबनी अदुना अखोई ngasi punna दाजे से शेयर तौमिनबा अदुगा मयाम पुनमक उनजबसी ऐगी ख्वाइदगी न लाइव फबने न लौजरे हैरगा ऐ अरोइबता अमुकना बिदो खोंनाना मखाताना नसिगी साइटी सिना कमिटी सिना चतर गथौ थरुम सिंदा मंगोल असिबा पिने पिदना हमन मतिक चाबा कोई कमिटी मो हेन पिदना सोसाइटी मो हेन पिदना कोई तुंगला लाकदुर यंगर जिन सिंदा बीबी याबा थंबी याबा उकई लगे दातल ग थंबीरमो हाइदना पुना मुख्य खुर जिरीबाम की PWD गेस्ट हाउस ता युवा मोर्चा बीजेपी जिरीबाम मंडल सिंधना लेखिद्रबा इंडिया की हानी प्राइम मिनिस्टर अटल बिहारी वाजपेयी की मफुद्रा मंगा सुबा मपोक कुमन निमित कमरी लेना गुड गवर्नेंस डे की थोरम अमा लेखिद्रबा भारत की हानी प्राइम मिनिस्टर अटल बिहारी वाजपेयी की फोटो दा लेसु कतन पांगथोखरे ngasi की थोरम अदुदा मणिपुर फूड इंडस्ट्रीज कॉर्पोरेशन लिमिटेड की वाइस चेयरमैन के शरद कुमार सिंह जिरीबाम म्युनिसिपल काउंसिल की चेयरपर्सन एस शांति देवी बीजेपी मणिपुर प्रदेश की स्टेट काउंसिलर एन बीना देवी जिरीबाम म्युनिसिपल काउंसिल की काउंसिलर अब्दुल सलाम ना अथोइब मिथुंग थोरमपु अमदी अखनो मिथुंग ओइदना थोरम अदुदा सरुक याखि ngasi की थोरम अदुगा मरी लेना अथोइब मिथुंग ओइखिबा के शरद कुमार सिंह ना हाइखिबदा ngasi लेखिद्रबा हानी प्राइम मिनिस्टर अटल बिहारी वाजपेयी की मरफुद्रा मंगा सुबा मपोक निमित असिबु गुड गवर्नेंस डे हाइना मफम कयादा पांगथोकले मसिगी मरमदी
leibak miamda afaba thabak kaya toromduna afaba leipak ama sem lakhiba kaya bu ningsingnaba haiduna ngasi di miamna tormasi pangtokli hauzik paliba BJP sarkar asina miam gi yai phanaba amasung chapun-naba ngasi phawba tawduna lakli amasung tongan ba scheme kaya hongdoktuna imung manung nupi angang singi kanaba kaya ama tawduna lakli haiki presidential speech piraduna S Santi Devi na haikibada ngasi gi paliba sarkar asina afaba thabak kaya ama torokpa asina ngasi di miamna hen pamli amasung leipak asigi afaba scheme kaya paikhattuna mioi kaya da kanaba piri haiki Hanagi Prime Minister Atal Bihari Vajpayee amasung freedom fighter Madan Mohan Malviya gi mapok numit President Ramnath Kovind Prime Minister Narendra Modi na luchingduna makoigi mafamda ikai khumnakre ngasi numit asibu English ni taramari dagi Good Governance Day haina palang tawun laklibani Home Minister Amit Shah Defense Minister Rajnath Singha amasung atai Union Minister Singh amadi BJP veteran leader LK Advani su laikatuna Vajpayee amasung Malviya gi mafamda ikai khumnaki Prime Minister Modi na Atal Bhojal Yojana ngasi launch tawki Jal Jeevan Mission gi matangda booklet amasu mang phongki Atal Bhojal Yojana asi Central Sector Scheme ni sahi manga gi oina pangthok kadaba scheme asida lupa koti lising taruk thadari Jharkhand JMM Legislative Party ki luchingba Hemant Soren na Governor Draupadi Murmu unaruba matungda anoba JMM Congress RJD Alliance Government semlagni haikre wasak loba ki thabak December kumapanda pangthok kani Member Berfuma Thoi Leiba Jharkhand Assembly the Alliance Asina Sit Niputeret Panki Hemant Soren na Jharkhand Vikas Morcha Chief Babulal Marandiga Unaduna Nauna Sengbudorba government aduda support Tobina Haizaki Marandi Nasu unconditional support Tobuni Haikre Sanabagi Pau Lilong Sports Association Nasilaga Thasigi Kuntramathoi Pauba Chayol Amachuna Chatagadaba Nipan Suba Lilong Sports Week Nasidagi Lilong Karampata Leiba Lilong Public Ground Hogdokre Sports Week Adu Hogdokpagi Thorumda Manipur Lengaki Yas and Agriculture Deputy Secretary Muhammad Firoz Khan Lilongi SDO Muhammad Ziaur Rahman Manipur Lengaki Water Resources ki Under Secretary Muhammad Ismat Khan MSPDCL None Division Deputy General Manager Muhammad Riazuddin Khan MSPDCL Lilong Subdivision ki Manager Muhammad Hadiatullah 6AR Lilong COB ki Post Commander Major Saidalavi Lilong PS ki OC Oinam Ajit LSA ki Working President Muhammad Salahuddin Saha Amasung Association asigi Senior VP Muhammad Ataul Hakna President Member Singh Oina Sarvyaki Sports Week adu karigi damak pangthok libano haibagi matangda Lilong Sports Association ki General Secretary Muhammad Ayub Ali Allies Sanatoman Hai Lilong ki haurak libana Harol Singh mayai kabachinjak amadi drug tagi lapthok naba pandamda Lilong apunbagi oina Sports Week asi pangthok pani Lilong Sports Association Hogdok Piramba Matam Amagi Lilongi Lamyan Singbu Su General Secretary Ayub Alina Taumal Khangbu Utki Makoi na Tungi Mirol Gidamak Kathok Piramba Kaya Aduna Ngasigi Pim Asida Yorok Pangambani Haiki Panbayabadi Chayol Amachumna Chathagadaba Sports Meet Asida Lamjel gi Tuan ba event Singda Under 14 gi Makhagi Nupamacha Amasung Pimacha Singi Kanglop Loinana open da nupa amasung nupi kanglop haina khaidok laga atoi hen tanagani masigi matakta 7-a-side open football su yauri Sports Week asida punna sanaroi chani henbana saruk yagani hairi ngasigi sports meet adu hogdok pagi miyamgi meet ki kumai oina Anjuman amasung AMM DAMSA anigi mitpham hongba yadraba nungairaba friendly football match ama pangthokki Hauzik Aroibada Maroiba Pau amuk hana pizari Christmas kumai mafam kayada paksana pangthok nakre Hanagi Prime Minister Atal Bihari Vajpayee Mapudra mga subab mapok kuman palan tawkre Loinana Nipan Suba Lilong Sports Week ngasi hogdokre Ngasi kita magtadi image Paodam pizaba matang solution dari nyabak mukhang kurumjari